BJP ki president yauna minister MLA singna lengak asi yaningdre pendre haina phongdona rakpa asi tangna thokpa thokdok amani haina veteran politician okram joina phongdokre. Imphal Municipal Corporation ge Mayor Shindokpa Pamba Corporator Taranipan Manipur gi wangmada kem tawduna Mayor Shindokpa ngairi. Hammunabagi lantokduna leibaki isusingda mai onsinbana lusingba singi magun hengatkani haina akomlukki president in charge Sanjitna haikre. Longmi singna angamba upai thiduna lawpana ba honari lengaki thogjal ngaibagi mahutta isorgi nongdam ngai hori. Thoubal Turel bukanna ba honabada logi asumba wail fangalo haiba dabi tawraduna ngasi High Court Complex mamangda khongjang sanction kre. Hangabok Part 1 awang lekai gi polling 35/16 ge seng agent oiriba kundrakom boardin bu sindokna ba takna ringai cherekta amuk hana agent hablokpa asi yaning de haina social worker moirangthem kunjesorda penda ba phongdokre. Tamenglong district ki Tamai subdivision gi manung chanba Konfung village amade akoibada leba khulsingda numit humni sumna sathagadaba free medical camp da saruk yagadaba medical team yauba JSCC ki team ngasi lamthakre. LAMJING MEIRA SAPAM ROBINHOOD pu leirol chankiba awasing gi akoibada ngasi THANGMEIBAND United Club na lamtu sengdokre. Class 10 amasung 12 ki parikhada mak wangna phangduna mai palakraba mahiroi khradamag pungning thogatpagi hainabi leriba asigum mai pakpa ngamhongdraba mahiroi singbu tungda mai pakpa ngamnabigidamag pungning thogatpiba matam oire haina Welfare of OBC and Scheduled Caste Manipur gi Director NG Bogen Maitena phongdokre. Mudra suba banmosap lisingani taramapan thorong dumari lenena JIRIBAM Higher Secondary School gi playground gi hogduna JMC gi guest house amadi school singda usara kya thakre. Tengnopol district ki manungda leiriba lenga ki tongan ba department singna saruk yaduna RTI Act lisingani manga gi matangda khanai nenakre. District Council Administration CHANDEL na sinduna council asigi makhada leiba school humpuda ahum suba finance commission lisingani taranipan taramapan gi senthang makhada Dex amasung fencing yenthokre. Sahi asigi oina class 10 parikhada maitei mekta mawang phanglakraba mahiroi singda asam khudol piduna punging thogatkre. Team nipa na saruk yaduna numit mari ni chupna sathagadaba inter-range football tournament ngasidage langjingda leiba group center CRPF ta hogdokre.